asi international accept tawani asiyumba group amna smile tawna moi tawani aduga pangan ji maitei ningol masane koina maitei pangan harisini pangan gi mamalo si karino maitei lo ni karino habda mama gi marondo pangan ji poi basi maitei ma nu piningon pokuni aduna maitei ningon gi masa sing maitei lon se mama gi marondo ngang si asini you are part of the Metis society. You are extended family ni. Makoina integrated pillar yung re, integrated pillar yung di kogi noi naming half re na. Asi kaso kanya alite. Aigi sagay da aigi isanabi masado aigi yung da lerga lay yung matamda. Ato po na lore. Tawa to may yung nak sagay yung di aigi sagay di iya ro itna. Nangi sagay ni igadaw ni guys. Isam tam na haido po siya. Haido do ba? Wa haiba lay haido wa haiba lay. अदुगुम्बा हायो वासी पुथोगा कोई स्कॉलर पंडित मयाम कोई मिफम दगा आइसु थेंगजरे मरम ओइदना काइसु नतब स्टोमिंग टी कपेदो आइदि इशु नतब ओइ काइसु नतब दगा लोसंगी बि याबदो हेते इशु ने सागलगा कोई मसेंदनेबा करिगिनो कोई फियर साइकोसिज्म लेरेबा कोई मीन एक्सेप्ट तोबिरोइदरा कोई मीन तिनबिरोइदरा कोई पाकी न कीबा कीरेदी मसाना अकीबा है कनो खुदिमकी अखोगी आइगी असोइब खुदिमकी हौफमने आइनबो कीरबा इ माइथिरदम अखोय मेटेगिदी कीबन मांग थारे लोइनबक्से करिगिबु कीदोइनो सिको अजि इंडियन आर्मी लेबगी लंबी हांगंदबु वानी लंबी हांगदिजे इंडियन आर्मी हांगंदबने मोदीना हांगंदबने मोदीना हांगेदि करिसुनथि माइगा असम राइफल ने कंट्रोल तौरिसे असम राइफल की वी कनोंगिमा हुइंगि मखादा लेबनेबा खोंजाय लाला खोंजाय नोमि पाइबसिंजे अदो खोंजाय नोमि पाइबसिंजे असम राइफल कंट्रोल तौरिने जे लोइना खंगेबा अदो मसिमा वर्ल्ड मिलिटरी काउंसिल ना जे कनोदा प्राइम मिनिस्टर नरेंद्र मोदी दा चिठी बिदा अदुबोंना हाइरबनेबा फजबो हाइदा प्राइम मिनिस्टर हाइबि फजना हाइबा ताबने फजबो हाइदा प्रेजेंटेबल हाइदा अखोइना प्राइम मिनिस्टर सर नाकी नखादा लेरिबा आर्मी सिंगो मखोगी रोल दुनिने अखोइन क्वेश्चन तौरजे अदियोंना हाइरबने होय प्राइम मिनिस्टर बि कनाइदगी बाबि दोनो अदु मागी सेक्रेटरी सिंग माई कनोदि माई हैंडलर सिंग दि पांगनी दना अदुबो अखोइना हाइबदि करिसुनते कनाना हाइबो ओगदोंनो अखोगी लीडर ना हाइरबा WMC ना ngasi ngangi बदो अखोगी MLA सिंगा अखोगी लीडर चीफ मिनिस्टर ओइरंबा ओइबा सिंग अखोइना nganगदि खरि तारोइदेनो अदु लेबा वाथो हम थोप्रो नेशनल मीडिया इंटरनेशनल मीडिया पुथोरपदा मसी मयाम जी अखोई लीडरशिप की सोइबदो मसा अखोई मरब जे नाइबा अखोई लीडरशिप सोनबरगी थोरपो आतने अखोई कीरे खंगबनिना मी जे कीरे खंगदि ngai जल बोले लाइले अखोई ने कीरे खंगिबदा अदुने हुजिक तौरिसे सिट येनोगी मतंग बो सिट बो आइना पामेना ते येना लौबा आइना पामदे लौदबि याब्रो मसाना रूली मतुना लेजबने बौदीदा कोइना मतम मांगना डिस्कशन तौदुबसु नतेबा दा कोइदि मयामसि उबदा कोइसि कांगमदा चेनबा हाइदा फुटबॉल सानबदा यामदि थोय हौजबा फिलुगी आइखोइ मनिंगदा खुलुगी सोमना ओय आइगी सोमना आइगी गोल पोस्ट दगिना सोना गोल पंचेना चेनबदो कांगम खंगना कोइ फुटबॉल गी कनो अदुगा तापतान सुवाबा अदुगा गोल मीरम थोगिबा अदुगी स्टाइल दुने कोइ तौरजे पमार वाजबा कइदो वे वादोइनो अखोइना कांगलोंदो कोइगी लेंगा कांगलोंदो अखोइ लीडर सिंगसे अदुनने हबा लेंगा कांगलोन सोइबदगी ने बंगसे अखोइना सफर तौरिसिंगसे अखोइना लेंगा कांगलोन सोइबदुना अखोइना सफर तौबसिना होजिक कइदौरे लेबाकसे कांग खोंग जायरे अखोइजि पुरा कांग खोंग जायरे कांगलम द चेंद्र लेरे होजिक टीवी इम्फाल की केबल टीवी द ngangnari bu sangai je sum ujarimni ai yam kana yengdre ma bi yengbe koksi masi aduna yengdabuna phayen adu makam ga thado ga yengbele adurene ujari se adu generally ai khoi yam panic ki oiba koi community mo oibani madam tamam da koi thona yam ba masa masuni ada thona ba कोई इपाई पू विधों सिंदगी मसा सदा नौदा होली भाई कोई थोना जी याउद्रो अयंबा अदु ओइरब्रा हैना अदुनि याम नुवाई तबसे हैमा होजिक मणिपुर दा ख्वाइदगी मसिंग यामसे कोई हानदी 59% 60% ओरमे 70 वाट बावा
ada koi dia angang su poktre angang de factory sun kia na te pokka do wa akoi mama ba o bina koi na poktra ni na mising du handare ai koi na ama poktra mi na mari nga pokhale aduna generation ma hai around 30 years the generation hai dum tawni asi manu de ai koi population jing asi 44% lai bini 71 1971 ki census da 60% no ne maduna 2011 ki census da akoi 44% da handare ine ado tadi se ngasi de se kuntham ki matung da de akoi angang ko ki rate si yeng ga di akoi ki population ki ratio se akoi 44% ne 34% 30 to 34% mo na handara aga atopana jara hengalaga adu ko bi yari bane adu tadi missing su yam missing akoi 44% largest ne single largest one asida bo koi ki ru di hang 30-40% na ndagi tha de koi di usi mo kun jang dawri haibinda ana what is akoida wali se kai koi thauna ji kai digi na thauna la kada me khang knowledge kya knowledge is power hai na am lai dai knowledge is power akoi na khang dra de koi ji anki de ki ne ka mamba na sang koi ki dra ka mamba kan phom sang ma khang da mi ra ado khang de ki de na world media council na se koi na kan de ki de na Prime Minister direct mau na phajabalo dani haibo budi ko nangi army singina to buse yade maji Prime Minister nahaki government policies da tumai to re ne gai ko na ai ko ex yeng bi follow to bi sing yeng bi ko na openly direct hire ni Prime Minister da phagi pharasano sign do ga magi Prime Minister office da Prime Minister office da chala ga ekte isha chala ga letter to bishalam Prime Minister office sang basing dhang dra ni ko ni WMC sang kana no kan ko wal mai te council ha ga mo receipt tol ba ga na adwa hanga ba ko do moi ba kan ga ba ne ai di ko na hai si kari dam te no si public ki boy ko di ko do na ko leader na te public ki mi na te ko di chum na gi ko public na pam ja ba public people ki aspiration do ko na tin channelize to ga president lo inform da hai do ko wa ne ba ado hai kana hai no prime minister da hai di ne si tawre na ado asi aikoina haidina akoi miu changa haidam madi kya effective oigani akoi chief minister na haid kya effective oigani aduni khangba ni khangda me am duna akoi miu oidana makoina akoi leader oidana akoi me am sina bus ki passenger or driving seat mana phammaga moina phammaga thawda akoi gurung chali ne mosi aki me am jike no khangda me am na akoi leader na khangdre kai de akoi di khangani aduni music kai pillar ki bo ro dili pillar ro kai na da issue sakatan ai kai no ne pangan boy kuna to puni ha suna ti ne kai no ado pangan ji islam chat ya no pangan ji islam chali ado islam chali ji no islam chali ha biya ro ha biya ya de da na ko nang mai te ni mo cha ni ha biya ro ha biya de na ado mo ni mai te no ji kano ji koi indigenous people ha biya ro ha ji kai no landro se asi mo ga ji smile kana lai tholaga irin jana sidi yamna nungsinana wari sabiya bane ba aina ni nangna nangni haibu kari saudoino adunda as ai ni nangni adu haya di ko aina ni nangni haida lele ba kai dore kaina atom da ona den kiman hin akiba mi abna khoi leader ne na le di kana di khoi di hingdori ge asi yamna nuai ta bane bse any issue da ang 6 schedule haigera ari assembly sit sienaba na te masai rule na masana missing matung lak sa daw ni adu haigera odi inen territory haigera pangbi de to pangkai kai biya bro na WMC na from the beginning haibani world meeting council he khokti haibani manipuri sukai kai we manipur kai india government thugai ro haibani ko adu mai te ni sibagi na ti ya government thugai ro ti manipur kai bada India government ki interest da kayum da tongja balai the adu gi dang ta ne ba India government manipur kai ro do se hai ba gi dang ta ko na manipur di kai ro da siam manipur kai ne manipur ti oh bi da ka le te dong ai ko position ha na sem ba ba do ai ko da le ye ai ko ne ba lu ai ko gi mai ti ko gi behavior ai ko gi culture ai ko gi kari ha se ko gi character se le ya ba aba later ne what makes a man is his character me character no magi
Mado manifest magi midu ki character no midu hemba oibo ba tele samane accent of you Maitei community character laidana character ja Japanese character Chinese character laidana ko national character ga hai American character American British character so laibani smai to ai koi character so koi di asingba haiba ngamdaba se koi character oi asingba haibasi ki mina kanana kari hagadagi ꯑꯩꯈꯣꯏꯒꯤ ꯑꯩꯒ꯭ꯌꯥꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯤ ꯍꯥꯏꯔꯨꯔ ꯀꯥꯏꯅ ꯑꯗꯨꯒꯤ ꯑꯀꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯑꯀꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯀꯤꯕ ꯃꯌꯥꯝꯗꯨꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯤꯁꯦ ꯑꯀꯤꯕꯁꯤ ꯍꯦꯛ ꯀꯣꯛꯈ꯭ꯔꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯃꯤ ꯊꯠꯀꯗꯣꯏꯅꯣ ꯃꯤ ꯂꯥꯛ 10,000ꯕꯨ ꯃꯤ ꯂꯥꯛꯑꯅꯤꯅ ꯂꯥꯛꯍꯧꯅ ꯊꯠꯄ ꯌꯥꯕ꯭ꯔꯣ ꯆꯍꯤ 1500 1600 1700 fauba all this notice the nataba this part of the world somda Burmagi Sinwin Turin somda Surma Valley Bangladesh somda mathakta China gi yum thangnaramni asumana khai humna leramba adugumba budo athau singi sada navdani descendant haranga si akoina swam sokthagrije karigino aduna masi sokthadraba ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯀꯅꯥꯅ ꯊꯠꯀꯗꯣꯏꯅꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯕꯨ ꯀꯅꯥ ꯊꯠꯄ ꯉꯝꯒꯗꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯅꯥꯝꯇ ꯊꯠꯄ ꯉꯝꯃꯣꯏꯌꯦ ꯍꯧꯖꯤꯛ ꯊꯠꯂꯤꯁꯤꯗꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗꯨꯅ ꯃꯤꯆꯪ ꯆꯪꯉꯒ ꯀꯨꯀꯤꯗ ꯇꯧꯔꯝꯒꯅꯤ ꯑꯉꯥꯡ ꯑꯅꯤ ꯈꯠꯅꯕꯗ ꯑꯃ ꯃꯈꯨꯠ ꯐꯥꯖꯤꯜꯂ ꯈꯠꯅꯔꯨꯅ ꯃꯈꯨꯠ ꯐꯥꯖꯤꯜꯂ ꯑꯗꯨ ꯆꯞ ꯃꯥꯟꯅꯕꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯇꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯗꯦ ꯃꯣꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯑꯣꯏꯗꯕ ꯑꯁꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯔꯝꯗꯤ ꯃꯣꯗꯤꯒꯤ ꯋꯥꯔꯜ ꯚꯤꯖꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯃꯩꯇꯩꯁꯦ ꯁꯦꯄꯔꯦꯇꯤꯁꯅꯦꯅ ꯎꯏꯌꯦ ꯃꯩꯇꯩꯁꯦ ꯁꯦꯄꯔꯦꯇꯤꯁꯅꯤ ꯀꯥꯁꯃꯤꯔꯤ ꯁꯦꯄꯔꯦꯇꯤꯁ ꯉꯔꯥꯡ ꯅꯍꯥꯟꯗ ꯗꯦꯜꯂꯤꯒꯤ ꯀꯩꯅꯣꯗ ꯆꯥꯟꯗꯤ ꯆꯧꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗꯣ ꯃꯣꯏ ꯁꯦꯄꯔꯦꯇꯤꯁ ꯀꯥꯡꯕꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯩꯇꯩꯁꯦ ꯁꯦꯄꯔꯦꯇꯤꯁꯅꯤ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯃꯩꯇꯩꯁꯤ ꯍꯤꯟꯗꯨꯅꯤ ꯑꯩꯈꯣꯏ ꯙꯣꯇꯤ ꯀꯨꯔꯇꯥ ꯁꯦꯠꯄꯅꯤ ꯂꯥꯏꯕꯛꯇ ꯇꯤꯀꯥ ꯅꯝꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯤ ꯀꯩꯅꯣꯅꯤ ꯏꯟꯗꯤꯌꯟꯅꯤ ꯄꯛꯀꯥ ꯍꯤꯟꯗꯨꯅꯤ ꯌꯥꯝ ꯊꯥꯖꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯒꯣꯕꯤꯟꯗꯖꯤ ꯀꯥꯏꯅ ꯂꯥꯛꯑꯒ ꯑꯃꯤꯠ ꯁꯥꯍꯒꯁꯤ ꯒꯣꯕꯤꯟꯗꯖꯤ ꯈꯨꯔꯨꯝꯗꯅ ꯒꯣꯕꯤꯟꯗꯒꯤ ꯂꯝꯅꯤ ꯒꯣꯕꯤꯟꯗꯅ ꯔꯨꯜ ꯇꯧꯕ ꯂꯝꯅꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯅ ꯃꯥꯎꯟ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯒ ꯇꯧꯕꯤꯔꯤꯗꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯒꯤꯗꯤ ꯏꯔꯥꯡꯗꯒꯤꯗꯤ ꯃꯈꯜ ꯃꯈꯜꯗ ꯂꯥꯛꯑꯦ ꯄ꯭ꯔꯣꯄꯒꯟꯗꯥꯗꯤ ꯈꯣꯡꯖꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯍꯩꯕꯅꯤꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯣꯏꯅ ꯍꯦꯟꯅ ꯍꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯕꯨ ꯗꯣꯛꯇꯔ ꯃꯁꯤꯡ ꯍꯦꯟꯕ ꯏꯟꯖꯤꯅꯤꯌꯥꯔ ꯃꯁꯤꯡ ꯍꯦꯟꯕꯗꯅꯤ ꯇꯁꯦꯡꯅ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯥ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯍꯩꯍꯧꯗꯕꯅꯤꯅ ꯁꯤꯒꯤ ꯇꯥꯂꯛꯁꯤꯗ ꯄ꯭ꯔꯣꯄꯒꯟꯗꯥ ꯐꯖꯅ ꯇꯧꯃꯟꯈꯤꯗꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤ ꯃꯣꯏ ꯃꯤꯆꯪ ꯂꯣꯏꯖꯃꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤ ꯈꯣꯡꯃꯤ ꯂꯥꯝꯕꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅꯅꯦꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯐꯣꯔꯁ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯨꯂꯤꯁꯇ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯦꯁꯟ ꯄꯨꯔꯥ ꯇꯧ ꯂꯩꯔꯝꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯃꯤꯡ ꯋꯥꯗꯨꯅꯦꯕ ꯇꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯅꯥ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯄꯣꯁꯇ ꯑꯥꯔꯃꯤ ꯕꯦꯁꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ CDSꯇ ꯍꯥꯏꯗꯣꯏꯅꯤ ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁꯇ CDSꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄ꯭ꯂꯤꯠ ꯇꯧꯕꯅꯤ ꯀꯃꯥꯏꯅ ꯄ꯭ꯂꯤꯠ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯁꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯗꯤ ꯌꯥꯝꯅ ꯍꯣꯏ ꯃꯣꯏꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯑꯗꯨ ꯃꯈꯣꯏꯗꯤ ꯀꯥꯁꯃꯤꯔꯒꯤ ꯁꯦꯄꯔꯦꯇꯤꯁꯀꯨꯝꯕꯅꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯑꯣꯏꯖꯔꯁꯨ ꯒꯣꯕꯤꯟꯗ ꯂꯥꯆꯔꯁꯨ ꯍꯥꯏꯅ ꯑꯗꯣꯝꯗ ꯆꯠꯈꯤꯗꯅ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯈꯣꯡꯖꯥꯏꯁꯤꯡꯗꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯩꯖꯕꯅꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯝ ꯇꯥꯔꯦ ꯗ꯭ꯔꯒ ꯃꯅꯤ ꯄꯤꯕ ꯑꯗꯒꯤ ꯃꯣꯏ ꯑꯄꯥꯝꯕ ꯏꯀꯥꯏꯒꯣꯏꯅ ꯍꯥꯏꯔꯒ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯉꯦ ꯅꯨꯄꯤ ꯄꯥꯝꯃꯦ ꯅꯨꯄꯤ ꯑꯗꯨꯝ ꯄꯤ ꯈꯣꯡꯖꯥꯏꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕꯣꯁꯁꯤꯡꯗ ꯂꯣꯏꯅꯃꯛꯇꯣ ꯄꯩꯁా ꯄꯥꯝꯃꯦ ꯗ꯭ꯔꯒ ꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ ꯑꯃꯒꯤ ꯕꯖꯦꯠꯄꯨꯗꯤ ꯗ꯭ꯔꯒꯀꯤ ꯃꯅꯤꯗꯒꯤ ꯊꯣꯛꯂꯛꯄ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯐꯟ ꯄꯩꯁꯥꯅ ꯍꯦꯜꯂꯦꯅ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯗꯥꯏꯔꯦꯛꯇꯣꯔ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯨꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯦꯚꯤꯅ꯭ꯌꯨ ꯀꯩꯅꯣꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯆꯍꯤ ꯑꯃꯗ 50 to 60,000 crore ꯑꯗꯨꯅ ꯑꯗꯨꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯑꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯄꯤꯕꯗꯨꯅ ꯈꯪꯗꯦ ꯃꯈꯣꯏ ꯄꯥꯎꯗ ꯂꯣꯏꯅ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯐꯤꯠ ꯇꯧꯁꯟꯕꯗꯨꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ
ꯃꯩꯇꯩꯁꯤ ꯁꯦꯄꯔꯦꯇꯤꯁ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧ ꯊꯤꯡꯗꯣꯏꯅꯣꯅꯦ ꯃꯤ ꯂꯥꯛ 10 ꯃꯣꯏ ꯂꯥꯛ 5 ꯇꯧꯅ ꯊꯤꯡꯕ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯊꯧꯅꯥꯗꯤ ꯂꯩ ꯍꯣꯏ ꯑꯩꯈꯣꯏ ꯊꯧꯅꯥꯗꯤ ꯌꯥꯝ ꯍꯜꯂꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯊꯥꯡ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕ ꯈꯨꯠꯁꯤꯅ ꯃꯥꯂꯥ ꯆꯠꯈꯤꯗꯅ ꯍꯥꯏꯅꯕꯗꯩꯗꯤ ꯃꯥꯂꯥ ꯆꯠꯈ꯭ꯔꯦ ꯁꯒꯣꯜ ꯇꯣꯡꯗꯅ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯩ ꯁꯒꯣꯜꯁꯦ ꯑꯃꯥꯡꯕ ꯁꯥꯅꯤꯀꯣ ꯅꯣꯏ ꯁꯒꯣꯜ ꯁꯣꯛꯀꯅꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯙꯔꯃꯁꯤꯅꯅꯤ ꯑꯁꯦꯡꯕꯕꯨꯗꯤꯀꯣ ꯑꯩꯅ ꯙꯔꯃꯗ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯒꯦꯟꯁ ꯑꯦꯅꯤ ꯙꯔꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯕꯠ ꯗ ꯐꯦꯛ ꯏꯁ ꯑꯩꯈꯣꯏꯗ ꯉꯁꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯥꯔꯁꯦꯜ ꯔꯦꯁ ꯑꯃꯒꯤ ꯀꯜꯆꯔ ꯂꯩꯔꯝꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯝ ꯚꯛꯇꯤꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯄ꯭ꯔꯦꯝ ꯚꯛꯇꯤꯒꯤ ꯀꯩꯅꯣꯗꯣ ꯅꯅꯥꯒꯤꯅ ꯍꯧꯖꯤꯛ ꯆꯣꯔꯣꯡꯒꯤ ꯁꯦꯕꯥ ꯇꯧꯁꯤꯗꯅ ꯑꯗꯣꯝꯗ ꯆꯠꯈꯤꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯛꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯁꯦ ꯆꯍꯤ 2 3 ꯑꯗꯨꯅ ꯌꯥꯝ ꯇꯞ ꯇꯞ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯕ ꯌꯥꯝ ꯁ꯭ꯂꯣꯂꯤ ꯂꯧꯊꯣꯛ ꯈꯪꯍꯧꯗ꯭ꯔꯕꯅ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯑꯀꯤꯕꯅ ꯃꯥꯡ ꯊꯥꯔꯦ ꯑꯩꯈꯣꯏ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯏꯁꯥꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯤꯡ ꯇꯝꯒꯤ ꯁꯤꯠ ꯌꯦꯟꯅꯕꯒꯤ ꯈꯪꯗꯦ ꯏꯕꯨꯇꯤꯒꯤ ꯈꯪꯗꯦ ꯏꯇꯤꯔꯤꯠ ꯄꯤꯂꯔ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯅꯅꯤꯡꯉꯥꯏ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯤꯡꯅꯒꯨꯝꯁꯤ ꯋꯤꯠ ꯀꯟꯐꯤꯗꯦꯟꯁ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏ ꯈꯪꯁꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯤꯗꯦꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯗ WMCꯗ ꯍꯥꯏꯔꯤꯕ ꯀꯔꯤ ꯆꯦꯂꯦꯟꯖ ꯄꯨꯁꯤꯜꯂꯛꯑꯣ ꯃꯗꯨꯒꯤ ꯑꯟꯁꯔ ꯆꯞ ꯆꯥꯅ ꯄꯤꯒꯦꯕ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯦꯟꯗꯦꯠ ꯂꯩꯇꯦ ꯄꯕ꯭ꯂꯤꯛꯀꯤ ꯃꯦꯟꯗꯦꯠ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯃꯅꯤꯄꯨꯔꯤ ꯄꯦꯄꯔꯁꯨ ꯍꯥꯞꯇꯦ ꯃꯅꯤꯄꯨꯔꯤ ꯄꯦꯄꯔ ꯑꯝꯇ WMC ꯋꯥ ꯍꯥꯞꯇꯕꯅꯤ ꯑꯩꯁꯦ ꯑꯃꯅꯤ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯅ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯦꯛꯁꯀꯨꯝꯕꯗ ꯊꯥꯒꯠꯄ ꯑꯗꯒꯤ ꯑꯃ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯑꯐꯕꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯕ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯑꯐꯕꯁꯨ ꯍꯥꯏꯕ ꯍꯩꯇꯕ ꯃꯤꯉꯣꯟꯗꯁꯨ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯂꯩꯇꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯣꯟ ꯑꯣꯏꯊꯣꯛꯈ꯭ꯔꯕꯅꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤꯀꯣ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣই ꯌꯥꯝ ꯍꯦꯟꯅ ꯃꯊꯥ ꯁꯥꯒꯨꯝꯁꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯤꯅꯨ ꯔꯨꯜꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯦꯟꯗꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯏꯁꯥ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯏꯁꯥ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯁꯦꯝꯕꯕꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯗꯤ ꯈꯔ ꯊꯨꯅ ꯁꯦꯝꯕ ꯌꯥꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯖꯥꯇꯤ ꯐꯨꯔꯨꯞꯀꯤꯗ ꯈꯤꯇꯪ ꯈꯟꯕ ꯂꯥꯏꯔꯤꯛꯀ ꯈꯔ ꯍꯩꯔꯦ ꯃꯩꯇꯩꯗꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯍꯧꯗꯩꯗ ꯃꯁꯥꯗ ꯏꯒꯣ ꯑꯩꯈꯣꯏ ꯏꯒꯣ ꯃꯆꯥ ꯃꯆꯥꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯀꯔꯤ ꯃꯣꯏꯅ ꯉꯥꯡꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯥꯖꯔꯨꯅꯦꯒꯦ ꯀꯔꯤ ꯃꯣꯏꯗꯒꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯃꯥꯏ ꯐꯤꯜ ꯅꯠꯇꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯐꯅ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯗꯅ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯌꯨ ꯌꯥꯗꯦꯗꯅ ꯃꯔꯝꯗꯤ ꯃꯗꯨ ꯏꯁ ꯅꯣꯠ ꯃꯥꯏ ꯗꯦꯠꯁ ꯅꯣꯠ ꯃꯥꯏ ꯀꯕꯣꯛꯇꯤ ꯑꯩ ꯃꯗꯨꯒꯤ ꯂꯝꯗꯨꯗ ꯀꯩꯁꯨ ꯈꯪꯗꯦꯀꯣ ꯀꯥꯏꯅ ꯑꯣꯏꯈꯤꯗ꯭ꯔꯤꯅꯦ ꯃꯩꯇꯩ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯣꯏꯕꯤꯌꯦꯅꯦ ꯑꯩ ꯁꯥꯏꯟꯇꯤꯁꯅꯦꯅ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯁꯟꯁꯨ ꯈꯪꯖꯗꯕꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯜꯗ ꯃꯥꯒꯤ ꯐꯤꯜꯗ ꯀꯩꯅꯣ ꯔꯦꯁꯄꯦꯛꯁꯨ ꯇꯧꯅꯗꯕꯅꯦ ꯑꯩꯈꯣꯏ ꯑꯃꯒ ꯔꯦꯁꯄꯦꯛ ꯇꯧꯅꯗꯕꯒꯤ ꯀꯩꯅꯣꯁꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯍꯣꯏ ꯔꯦꯁꯄꯦꯛ ꯇꯧꯅꯗꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯜꯆꯔꯗ ꯃꯗꯨꯒꯤ ꯑꯦꯂꯤꯃꯦꯟꯁ ꯃꯌꯥꯝ ꯌꯥꯎꯅ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯍꯥꯏꯁꯦ ꯍꯩꯅꯈꯤꯗ꯭ꯔꯕ ꯃꯤ ꯇꯤꯟꯅꯔꯛꯇꯦꯅ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯃꯊꯛ ꯃꯈꯥ ꯅꯥꯟꯅ ꯆꯥꯎꯏ ꯃꯥꯅ ꯅꯦꯝꯃꯦ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤꯗ ꯁꯤꯕꯨ ꯑꯦꯅꯤꯋꯦ ꯑꯩ ꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯁꯦ ꯆꯤꯡꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯆꯤꯡꯅꯕ ꯊꯥꯗꯣꯛꯁꯤ ꯑꯀꯤꯕꯒꯤ ꯊꯕꯛꯁꯤꯃ ꯇꯣꯛꯊꯣꯛꯁꯤ ꯀꯤꯕꯒꯤ ꯊꯕꯛꯁꯤ ꯁꯨꯡ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯀꯤꯕ ꯑꯩꯈꯣꯏ ꯃꯥꯏꯊꯤꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯤ ꯁꯨꯡꯀꯤꯒꯤꯒꯨꯝꯁꯤ ꯂꯥꯛꯅꯤꯡꯕ ꯑꯦꯅꯤ ꯆꯦꯂꯦꯟꯖ ꯂꯥꯛꯁꯅꯨ ꯋꯤꯜ ꯑꯣꯚꯔꯀꯝ ꯋꯤ ꯁꯦꯜ ꯑꯣꯚꯔꯀꯝ ꯑꯅꯤ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯚꯔꯀꯝ ꯇꯧꯅꯤ ꯊꯥꯖꯕ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ